ꯃꯌꯥꯝ ꯉꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 1 2025ꯇꯅꯦ ꯑꯣꯏꯔꯤꯕ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯐꯤꯕꯝꯗꯣ ꯍꯥꯏꯐꯦꯠ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯦꯕꯀꯣ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤꯀꯣ ꯁꯤ ꯑꯍꯥꯟꯕ ꯇꯃꯦꯡꯂꯣꯡꯒꯤꯅꯤꯀꯣ और ले आ किनारे पे बना झोपड़ी ꯇꯃꯦꯡꯂꯣꯡ ꯐꯖꯅ ꯆꯥꯎꯔꯦ ꯇꯃꯦꯡꯂꯣꯡꯒꯤ ꯏꯁꯤꯡꯁꯦ Hello, good morning mayam. Ngasi tang ama Nomaijing 2025 ki ayuk tani pung kya targe hujik po pung 8:10 tar ꯁꯦꯅꯥꯄꯇꯤꯁꯨ ꯐꯖꯅ ꯆꯥꯎꯔꯦ ꯁꯦꯅꯥꯄꯇꯤ ꯏꯁꯤꯡ ꯈꯨꯆꯥꯎꯅꯤꯀꯣ ꯀꯟꯅ ꯆꯦꯜꯂꯦ ngarang ki post tu lai re alne ising je handadri yum ngasu loin phore yong ngarang gi duni ising je yang kalli ham kan chào đấy đừng vẫn chào đấy ꯗ ꯎ ꯋꯥ ꯀꯩꯀꯩ ꯍꯧꯕ ꯈꯣꯠꯄ ꯃꯐꯝꯁꯤꯡꯗ ꯎ ꯋꯥꯁꯤ ꯁꯨꯝ ꯀꯣꯛꯊꯣꯛꯂꯛꯄ ꯑꯗꯨꯅ ꯏꯁꯤꯡꯁꯦ ꯅꯣꯡ ꯆꯨꯕ ꯃꯇꯝꯗ ꯏꯁꯤꯡꯗꯣ ꯐꯥꯖꯤꯟ ꯈꯣꯠꯆꯤꯟꯒꯗꯧꯗꯣ ꯐꯥꯖꯤꯟꯉꯥꯏꯗꯣ ꯂꯩꯇ꯭ꯔꯕꯅꯤꯅ ꯏꯁꯤꯡ ꯅꯣꯡ ꯍꯦꯛ ꯇꯥꯕꯒ ꯑꯗꯨꯝ ꯇꯤꯟꯗ ꯖꯤꯡꯒꯗ ꯏꯁꯤꯡ ꯇꯥꯔꯒ ꯖꯣꯔ ꯇꯥꯕꯩ ꯇꯥꯏꯞꯇ ꯆꯤꯡꯁꯤꯗ ꯏꯁꯤꯡ ꯇꯥꯔꯒ ꯑꯗꯨꯝ ꯐꯥꯕꯤꯅꯤꯡꯉꯥꯏ ꯂꯩꯇꯅ ꯖꯣꯔ ꯆꯦꯟꯊꯔꯛꯄꯅ ꯏꯁꯤꯡꯁꯦ ꯆꯥꯎꯕꯤꯅꯦꯕ 이승제 ꯆꯪꯕ ꯍꯧꯖꯤꯜꯂꯦꯕ 이승제 ꯀꯌꯥ ꯆꯦꯟꯈꯤꯗꯧꯔꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯑꯗꯣ ꯃꯣꯏꯁꯦ ꯑꯗꯨꯝ ꯑꯁꯤꯗ ꯆꯣꯠꯂꯒ ꯑꯗꯨꯝ ꯍꯧꯖꯤꯛꯇꯤ ꯐꯤꯕꯝ ꯂꯩꯕꯒꯤ ꯐꯤꯕꯝꯗ ꯂꯩꯒꯗꯧꯔꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯔꯦꯁꯀ꯭ꯌꯨ ꯇꯤꯝ ꯑꯃ ꯂꯥꯛꯑꯒ ꯁꯥꯐꯒꯗꯕ ꯃꯐꯝ ꯑꯃꯗ ꯄꯨꯊꯣꯛꯄ ꯃꯊꯧ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯋꯥꯈꯜꯗ ꯈꯤꯇꯪ ꯈꯜꯂꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯍꯩꯉꯥꯡ ꯃꯌꯥꯏ ꯂꯩꯀꯥꯏ ꯈꯣꯏꯅꯥꯏꯖꯝ ꯂꯩꯔꯛꯀꯤ ꯍꯧꯖꯤꯛ ꯍꯥꯏꯕꯗꯤ ꯈꯣꯏꯅꯥꯏꯖꯝ ꯂꯩꯔꯛꯀꯤ ꯃꯄꯥꯗ ꯀꯥꯏꯔꯤꯕ ꯏꯁꯤꯡ ꯑꯗꯨꯒꯤ ꯐꯤꯕꯝꯁꯤ ꯁꯤꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯏꯝꯐꯥꯜꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯁꯤ ꯏꯁꯤꯡ ꯂꯣꯏ ꯆꯥꯎꯔꯦ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣꯗ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯦꯕꯀꯣ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯇꯧꯔꯤꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝꯁꯨ ꯌꯦꯡꯕꯤꯌꯣ ꯑꯩꯈꯣꯏꯒꯤ ꯁꯪꯂꯩꯔꯣ ꯑꯁꯣꯝꯒꯤ ꯀꯥꯏꯔꯦ ꯃꯤꯁꯦ ꯌꯥꯝ ꯀꯜꯂꯤ ꯌꯨꯝ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯔ ꯂꯩꯔꯦ ꯂꯩꯆꯤꯜ ꯃꯈꯣꯡ ꯆꯦꯜꯂꯤ ꯏꯁꯤꯡꯁꯤ ꯌꯥꯝ ꯀꯟꯅ ꯆꯦꯜꯂꯦ ꯃꯐꯝ ꯈꯨꯗꯤꯡ ꯂꯣꯏ ꯆꯥꯎꯔꯦ ꯇꯧꯔꯤꯁꯦ ꯁꯣꯝꯗ ꯃꯌꯥꯝꯅ ꯏꯁꯤꯡ ꯆꯥꯎꯕ ꯈꯣꯠꯇꯅ ꯌꯥꯝ ꯀꯟꯅ ꯇꯧꯔꯤꯉꯩꯗ ꯁꯤꯗ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯤꯉꯩꯁꯤꯗꯀꯣ ꯁꯣꯝ ꯃꯥꯏꯞꯇ ꯂꯥꯎꯕ ꯑꯃ ꯇꯥꯔꯤ ꯑꯩꯈꯣꯏ ꯂꯒꯥꯎ ꯐꯥꯎꯕꯒꯤ ꯑꯃ ꯂꯥꯎꯔꯤ ꯂꯒꯥꯎ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯎꯁꯤ ꯂꯥꯎꯕꯒꯤ ꯑꯃ ꯀꯟꯅ ꯂꯥꯎꯔꯤ ꯁꯤ ꯑꯉꯛꯄ ꯋꯥꯈꯜꯂꯣꯟꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯗꯅ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯇꯧꯅꯔꯤꯁꯤꯗ ꯍꯥꯎꯁꯤ ꯂꯥꯎꯕꯒꯤ ꯑꯃ ꯀꯟꯅ ꯇꯧꯔꯤꯁꯤꯁꯨ ꯍꯥꯎꯁꯤ ꯀꯣꯟꯅ ꯂꯥꯎꯔꯁꯨ ꯌꯥꯕ ꯄꯣꯠꯅꯦꯕ ꯍꯧꯖꯤꯛ ꯑꯋꯥ ꯑꯅꯥ ꯇꯥꯏ ꯃꯇꯦꯡ ꯄꯥꯡꯒꯦ ꯄꯥꯡꯉꯨꯔꯣ ꯑꯗꯨꯁꯨ ꯅꯠꯇꯅ ꯍꯧꯖꯤꯛꯐꯥꯎ ꯍꯥꯎꯁꯤ ꯂꯥꯎꯗꯅ ꯑꯃꯨꯛ ꯇꯧꯔꯤ ꯍꯦꯕꯤꯗꯅꯤ ꯆꯦꯜꯂꯤ ꯁ꯭ꯄꯤꯠꯁꯦ ꯃꯃꯥꯡ ꯆꯍꯤ ꯊꯨꯝꯕ ꯖꯒꯥꯁꯨ ꯍꯧꯖꯤꯛ ꯁꯨꯝ ꯈꯜꯂ ꯂꯣꯏ ꯊꯨꯝꯅ ꯆꯥꯎꯔꯦ ꯑꯗꯨ ꯚꯤꯗꯤꯑꯣꯗꯣ ꯑꯝꯇ ꯑꯩ ꯊꯥꯖꯤꯟꯈꯤꯗꯅ ꯑꯩ ꯐꯣꯟ ꯇꯧꯔꯛꯑꯒꯦ ꯃꯌꯥꯝ ꯂꯝꯕꯤ ꯌꯥꯔꯅꯤ ꯒꯥꯔꯤ ꯑꯃ ꯊꯧꯊꯔꯛꯄꯒ ꯑꯗꯨꯝ ꯑꯥꯗ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯁꯦ ꯑꯗꯨꯝ ꯐꯁ ꯂꯥꯛꯑꯗꯕꯅꯤ ꯒꯥꯔꯤꯗꯨꯁꯨ ꯑꯗꯩꯗꯤ ꯑꯗꯨꯝ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯒꯨꯍꯥꯇꯤ ꯂꯝꯕꯤ ꯄꯠ ꯇꯠꯂꯦ ꯊꯥ 3-4ꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯃꯤꯟꯅꯕ ꯇꯥꯔꯦ ꯏꯝꯐꯥꯜꯒ ꯒꯨꯍꯥꯇꯤꯒ ꯃꯔꯤ ꯂꯩꯅꯕ ꯌꯥꯗ꯭ꯔꯦ ꯅꯪꯒꯤ ꯂꯣꯏꯔꯒ ꯂꯩꯅꯔꯦ ꯀꯣꯛ ꯀꯥꯛ ꯇꯧꯔꯛꯀꯅꯨ ꯃꯣꯏꯁꯤ ꯊꯥꯔꯛꯑꯅꯤ ꯑꯁꯤ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯇꯥꯔꯗꯕꯅꯤ ꯑꯩꯈꯣꯏ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯏꯁꯤꯡ ꯆꯥꯎꯕꯁꯤꯗ ꯑꯩꯈꯣꯏꯅꯗꯤ ꯊꯣꯛꯑꯒ ꯃꯇꯦꯡ ꯄꯥꯡꯕ ꯈꯣꯠꯄꯗꯤ ꯀꯩꯁꯨ ꯉꯝꯖꯗꯦꯀꯣ ꯑꯗꯣ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ
ꯑꯁꯣꯜ ꯑꯅꯥꯁꯤꯡ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝꯁꯤꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯈꯣꯠꯅ ꯇꯧꯔꯤꯁꯦ ꯁꯦꯡꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯒꯠꯆꯔꯤ ꯃꯈꯣꯏꯕꯨ ꯑꯩ ꯁꯦꯂꯨꯠ ꯇꯧꯖꯔꯤꯀꯣ logo ya. Hꯧꯖꯤꯛ ꯈꯔꯤ ꯇꯨꯔꯦꯟ ꯑꯣꯏꯔꯤꯕ ꯏꯁꯤꯡ ꯂꯦꯚꯦꯜꯅꯤ sini mayam video se dum yengi akoi ising je mafam mafam kuding tampang mafam kuding chawre khoi ni mateng pangmung amdre sinau khana ni mateng dum pa pangbiri sinatra government gi side gi ising isau jiga mai lene isau jibu mateng pangna khona tabak thom tongna ba ni ising adu thadok pidan pa hona bibe mami de social media da di ujadi hona biram ba diai खुदा के गवर्नमेंट लखप याब थबक सिंग जो तुम लखल पियो है वाफम से थमजरगा मसी मतंग वीडियो से लोसिन जगे मैम नुसिबे चैनल से लाइक शेयर एंड सब्सक्राइब तौसिन दियो हाइनसु नोलुंग सिंजरी थैंक यू